Tongan masana singda national amadi international gi thakta gold medal lourakhraba Manipur gi sannaroising one time gi oina government na thabak pinaba hotnaragani haina Manipur gi chief minister N.BIREN na lauthokre. Wafamasi ngasi sangaithelda semgatliba Manipur Olympian Park pu miyamda khusinnabagi tharamda khangankibane. Youth Affairs and Sports na sinduna ngasi pangthokiba Olympian Park khusinnabagi tharamadda Youth Affairs and Sports ki Minister Govt na President Lamsang Sigi MLA loinana Deputy Chairman Manipur State Planning Board Salam Raje namade Hairok Sigi MLA loinana Manipur Olympic Association ki President TH Radhesham Anina Guest of Honor oina saruk yakhe. Pagasi Manipur Police Housing Corporation Limited ke makhada lamdam masigi maming lairaba interior designer Suresh Huidromna model amade replication asi semgatpane. Pagasida punna Manipur gi Olympian taramapan gi asaba saktam sing khinduna thamle ngasi gi tharom gi manung channa Manipur gi Olympian singda Chief Minister N.BIREN na makhoibu ikai khumnaba utke. Chief guest oikiba Chief Minister N.BIREN na makhatana haikibada ingsok lising ani subna taret subna nipanda mahakna Youth Affairs and Sports ki Minister oiringai matamda Manipur gi medal lourakhraba sanaroi kaya ama one time oina thabak pikhiba adugumna Chaliba chahi lising ani kunithoi kulumdoi asidasu gold medal lourakhraba state asigi sanaroi singi list khomgalaga makhoida chanaba government ki thabak pinaba sungsoi soidana hotnaragani haike. Ngasi miyamda khusinnariba Olympian Park asi handak Manipur da laklamba Union Minister Amit Shah na hongnabi matung inna sangarambane. Ngasi amok miyamda amok khusinnabane Manipur asi national amadi international player kaya leibana park asida chaloidabagi ahanba oina Olympian sing khangatlaga makhoi gi mingda park asi semgalakpani haiba wafamsu N.BIREN na miyamda thamke. Haugi oina di khoi sanjal isida disturbance leite yam phajana khuding mapan thola ga thabak tori Olympian tarama pansi na moina Olympic games hanan mo honar ko da moina warung ga ba aduga Olympian tarama pansi na moina Manipur pik khaba Manipur sil gi moina moigi khuthang da gi Manipur bu pithribi da piriba recognition honor Bharat ki miyam na koi Manipur da yengai ba nungsiba miyeng respect si punamak se adugi potu ne koi na mayam na di tawre do koi state government na di Olympian sigi recognition tawam thok tab rai ba adugum bagi wakal du lakha na tawjagi bani national player mayam international player mayam punap chand bani na only Olympian kaktagi oi ba pot ama siam bagi